ꯁꯦꯝꯅꯔꯤ ꯁꯣꯔꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯅꯠꯇꯦ ꯐꯣꯜ ꯁꯦꯝꯅꯔꯤ ꯍꯥꯏꯗꯤ ꯑꯦꯄꯜ ꯀꯣꯝꯂꯥ ꯍꯌꯦꯡ ꯃꯤ ꯂꯥꯛꯄꯗ ꯄꯤꯅꯕꯒꯤ 이신경 제보라고. 세톤과 이지한과 예방비가 아이가. 이리 이렇게. 보여줬지. Swang ati kan he ko. Oi, ga sai dom ta han ne. Mujhe tra ke na to minam da. 여기 이제 얘만 들고 있어. 이제 미호야. Chama de ka ya. Ka ti ka. Tidak lagi macam mana? 베베기 저거 자는 게 아니라 이제 누나 아니 지나오는 것 그래 저거 이제 아양 쟁규 아니 사비 부디 뭐냐 했냐 이거 사비 Oi, cái sao có thu cái này? À, cái này có nhiều đi. Mà cái này cái chân mà mới. Có thu cái này. 사람이 먹은 자를 저기다 막 닦았더니 에 정신에 이자는 빈 ꯍꯌꯦꯡꯁꯦ ꯉꯧꯊꯣꯡ ꯇꯧꯕꯒꯤꯀꯣ ꯈꯦꯆꯤꯗ ꯉꯧꯊꯣꯡ ꯍꯥꯞꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯃꯤꯁꯦ ꯃꯌꯥꯝ ꯁꯦ ꯐꯖꯅ ꯄꯂꯥꯖꯥꯎ ꯃꯤ ꯑꯂꯨꯒꯣꯡ ꯈꯔꯅꯦ ꯁꯦꯝꯗꯥꯏꯗ ꯑꯃꯤꯃꯤ ꯃꯥꯅꯤꯅꯦ ꯃꯇꯨꯗꯨꯅ ꯌꯥꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯦꯡꯉꯨ ꯁꯦꯝ ꯂꯣꯏꯔꯦ ꯂꯣꯏꯗ꯭ꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯦ ꯑꯃ ꯂꯩꯔꯦ ꯋꯥꯎ ꯅꯣꯏ ꯌꯥꯝꯅ ꯐꯖꯩꯌꯦ ꯅꯣꯏ ꯌꯥꯝꯅ ꯐꯖꯩ ꯉꯧꯊꯣꯡꯉꯦ ꯅꯠꯇ꯭ꯔꯣ Ada ice don je ton. Madog si halani. Nan sila kan jaga ijan bidi. Kenali kenai no. 나와 나오니 금 내려와 나오니 바이바이 야 mấy người chơi zoom dầu đấy đó zoom dầu là cái chắc chắn cái hay tàu ấy nó sẽ đi chicken không bao nhiêu tàu đấy mà chỉ tao mua lộc tung chicken cái chicken như này là trứng sẽ đi sẽ là chicken này
ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯍꯥꯞꯆꯔꯛꯀꯦ ꯐꯖꯅꯕꯨꯗꯤ ꯐꯨꯜ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯔꯔꯣꯏ ꯃꯣꯕꯥꯏꯜ ꯊꯝꯕꯒꯤꯁꯦ ꯑꯃꯨꯛ ꯏꯆꯥ ꯆꯥꯗꯦ ꯆꯥꯒꯗ꯭ꯔꯥ? ꯍꯥ? Mimi gede mana? Mama, chicken ꯊꯨꯝ tum ꯆꯥꯒꯗ꯭ꯔꯥ? tum jaga. ꯊꯨꯝ ꯅꯠꯇꯦ ꯁꯤ ꯆꯥꯎ Chicken 이거 봐야 돼. 뭐야 이것이? 오, 사와. 더비게 에 빨리 차려. 하잖아 더비게. 가자 또 뭐야 되지만. 엄마 나 펜을 가래. 얘들아. không biết chồng mình không cao mà 응. 콜까요? 마쿠도. 마쿠요. 마쿠. ai luôn 아니 짜증들어. mà cứ lời vậy cô là đuổi gì phải luôn nè không phải giờ 마쿠. gì 마쿠. mà con đi cái tay mà con 자, 이제 지금 곧 하나야. 아니 아닌데. 마. 마쿠. 손이 맞자. 이렇게 먼저 자요. 짜요. 아파? 네. lo anh này tôi mới có điều lo lo 나. 엄마가 내가 너무 맛있어. tôi nói cái điều lo 엄마 깜빡이 이제. 엄마 깜빡이. 혼자 아닌 거야? 응? 짠데. ꯌꯥꯝ ꯑꯩꯗꯤ ꯃꯈꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯁꯤꯕꯨ ꯃꯈꯨꯠ ꯂꯥꯛꯑꯦ ꯃꯥꯟꯁꯨ ꯃꯥꯜꯂꯦ ꯃꯈꯨꯠ ꯑꯗꯣ ꯑꯩ ꯆꯥꯖꯔꯔꯣꯏꯁꯦ 마쿠시. 엄마랑도 해도. 엄마는 해도 그래. Mình chào chào 이쪽가 봐야지. 가자 이쪽가. 엄마 깜빡이 엄마다. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯅꯝꯈꯠꯂꯛꯄꯅꯤꯅ ꯃꯣꯕꯥꯏꯜ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯐꯖꯅ ꯎꯍꯟꯕ ꯐꯪꯗꯦ 마, 실버 프로네. ꯃꯈꯨꯠꯅꯤ ꯃꯈꯨꯠ ꯖꯦꯟꯒꯤꯅꯦ ꯃꯈꯣꯡ ꯖꯦꯟꯒꯤ ꯃꯈꯣꯡ 비행기 먹고 ꯃꯈꯣꯡ 먹공전. ꯖꯅ ꯐꯤ ꯑꯗꯩ ꯐꯤꯗ ꯄꯨꯔꯛꯎꯆꯣ 엄마. ꯃꯃꯥ ꯕꯥꯏꯟ ꯇꯩꯊꯣꯛꯀꯦ ꯕꯥꯏꯟꯁꯦ 아씨, 응? 해줘요. 응 와. 써봐 꿀. 아. 아, 지금 나오면 되네. 그만나 가는 중. 이거 또 받았어.
Papa dia kalau tukar sabda. Hmm? Dada tapi. Dada jauh na. Dada jauh na. Kutu. Masih kelaya. Masih kelaya daya ya ke. Najai dada. Dada. Masih 뭐가 돼? 너무 맛있어. 나는 저거 잘할까? 반터지 근데 저거 잘할까? 잘해. 짝사님 거. 양자. 인정하니. 인정하니. 응? 비행기 먹으러 비행기 먹고. 비행기 먹어 이제잖아 여기 가요 여기 가자 봐. 아 빨리. 빨리 오빠 먹고 다 하면 되잖아. 비행기 먹고 온 겨우 가래 까이너 시까이너 응? 시까이너 이제 비행기 비행기 먹고 형아 나 저거 잘할까? 응 잘해. 누가이 bro? cái đây đó 저거 잡아 누가이 bro? cái đây đó 야, hay 잘해 드디어. cái đây đó mà sai năm mà ra cho người sai ha 그래 뭐 네. 먹고 와. na đang kẹt 에미네. 나와라. 왜 열? 이 친구 사고나면 되는 거. ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯆꯤꯡꯉ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯌꯥꯎꯗ꯭ꯔꯦ ꯃꯊꯪꯗ ꯆꯥꯔꯛꯄꯗꯤ ꯐꯖꯅꯁꯨ ꯎꯍꯜꯂꯅꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯨ ꯍꯥꯞꯄꯛꯀꯅꯤ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯦ 비행기 먹고 시포켓 그다음에 이거죠 ꯅꯪ ꯉꯁꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯅꯠꯇꯦꯕꯀꯣ ꯏꯅꯥꯛꯇ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕꯅꯤ ꯂꯨꯄꯥ 2 ꯈꯛꯀꯤ
ꯆꯅꯤꯗꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯅꯦ ꯄꯄꯥꯅꯦ ꯑꯩꯅ ꯆꯥꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯄꯥꯟꯊꯣꯏꯕꯤ ꯁꯣꯝꯗ ꯑꯌꯨꯛ ꯁꯦꯝꯕ ꯆꯠꯂꯨꯕꯅꯤꯅꯅꯦ ꯑꯃꯗꯤ ꯆꯥꯔꯝꯃꯦ ꯄꯄꯥꯁꯨ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯂꯥꯁꯇ ꯆꯥꯍꯧꯔꯦ. ꯃꯃꯥ ꯌꯦꯟꯒꯤ ꯃꯈꯨꯠ ꯆꯥꯈ꯭ꯔꯕꯣ? ꯎꯝ. ꯆꯥꯒꯅꯨ ꯍꯥꯏ. ꯆꯥꯗꯦꯗ ꯃꯃꯥ. ꯁꯤ ꯀꯩꯅꯣ? ꯎꯏ. ꯁꯤ ꯀꯩꯅꯣ? ꯃꯨꯅꯤꯔꯤꯁꯤ. ꯁꯤ. ꯁꯤꯗꯤ. ꯅꯪ ꯉꯁꯥꯏ ꯍꯥꯏꯕꯗ ꯐꯝꯂꯥꯡꯕꯗ ꯀꯩ ꯍꯥꯏꯔꯨꯒꯦ? ꯆꯣꯀ꯭ꯂꯦꯠ ꯄꯤꯌꯨ ꯍꯥꯏ. ꯄꯤꯔꯛꯄ꯭ꯔꯣ? ꯑꯩꯅ ꯐꯝꯂꯥꯡꯕꯗ ꯌꯥꯝ ꯐꯩꯗꯨꯗꯤ. ꯐꯠꯇꯦ. ꯀꯩꯒꯤ? ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨ ꯃꯥꯁꯨ ꯈꯜꯂꯤ. ꯁꯤ ꯀꯩꯅꯣꯅꯦ ꯈꯪꯗꯕ. ꯁꯤ ꯀꯩꯅꯣ? ꯐꯨꯠ. ꯃꯈꯣꯡ. ꯐꯨꯠ. 이시리. 엄마. 시계요. 아. 시계요. 아? Snack. 네. 시세나요. 이시리. Watermelon. 이시리. Almost. Mama chắc chắn em hả con? Mama chắc chắn vậy bạn trao lên hàng bra. Nó trao lên hàng bra, xích cái nó lên hàng bra. Thì hôm xích nào đó, con sẽ. Không biết. Thùm này phải thùm. ꯃꯌꯥꯝ ꯑꯩ ꯖꯦꯟ ꯆꯥꯕꯗ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯖꯦꯟꯁꯦ ꯌꯥꯝ ꯆꯥ ꯉꯝꯗꯦ. ꯑꯗꯨꯝ 1, 2, 3ꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ. ꯄꯥꯝꯗꯤ ꯄꯥꯝꯖꯕ ꯃꯍꯤ ꯃꯅꯥꯏꯅ. ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯅꯧꯕꯅꯤ ꯈꯜꯂꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯆꯪ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ. ꯒꯨꯗ ꯅꯥꯏꯠ.